ꯇꯣꯛꯈꯤꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯒꯤ ꯆꯪꯉꯅꯤꯅ ꯐ꯭ꯔꯤꯖ ꯊꯝꯃꯦ ꯑꯗꯨꯒ ꯁꯤꯒꯩꯁꯤꯒ ꯇꯤꯂꯨꯄꯨ ꯊꯝꯃꯦꯕꯀꯣ ꯑꯩꯒꯤ ꯀꯌꯥꯝ ꯊꯦꯡꯅ ꯍꯧꯒꯠꯂꯒꯦꯅꯦ ꯄꯨꯡ ꯄꯨꯡ 5:30ꯗꯅꯤ ꯑꯩ ꯍꯧꯒꯠ ꯉꯁꯤꯗꯤ ꯍꯤꯟꯖꯥꯡ ꯍꯥꯎꯗꯣꯔꯤ ꯀꯣꯕꯤ ꯆꯤꯛꯈꯥꯏꯕ ꯌꯥꯎꯗꯣꯔꯤ ꯑꯩꯅ ꯊꯣꯡꯖꯕ ꯃꯊꯦꯜꯁꯤꯡ ꯂꯩꯔꯦ ꯁꯤꯗ ꯂꯣꯏꯅ ꯀꯝꯄ꯭ꯂꯤꯠ ꯂꯣꯏꯅ ꯑꯄꯥꯛꯄꯗꯅꯦ ꯌꯦꯡꯉꯣ ꯀꯥꯗꯉꯩ ꯑꯣꯠꯄꯤꯕ ꯈꯔ ꯀꯥꯖꯔꯛꯑꯕ ꯀꯩꯗ ꯍꯧꯔꯒꯦ ꯅꯪꯕꯨ ꯅꯪ ꯀꯥꯃꯟ ꯇꯧꯏ ꯍꯦꯜꯂꯣ ꯃꯌꯥꯝ ꯍꯌꯦꯡꯁꯤ ꯆꯩꯔꯥꯎꯕ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛ ꯅꯨꯡꯊꯤꯟꯗ ꯑꯁꯤꯒꯤ ꯑꯀꯪꯕꯁꯦ ꯁꯤꯗꯥꯁꯦ ꯑꯣꯏꯅ ꯊꯤꯟꯗꯣꯛꯎꯔꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯕꯥꯃꯣꯟ ꯌꯥꯝ ꯊꯥꯞꯄꯦ ꯚꯥꯗ꯭ꯔꯤꯗꯅꯦꯕꯀꯣ ꯑꯗꯣ ꯑꯀꯪꯕ ꯑꯣꯏꯅ ꯊꯤꯟꯗꯣꯛꯎꯔꯅꯦ ꯃꯃꯧꯅ ꯁꯟꯗꯥꯋꯥꯏꯔꯝꯗ ꯊꯤꯟꯗꯣꯏꯅꯦ ꯑꯗꯨꯅ ꯁꯦꯝꯅ ꯈꯣꯠꯇꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯅꯨꯡꯊꯤꯟ ꯉꯥꯏꯍꯥꯛ ꯁꯪꯕꯗ ꯑꯩꯅ ꯖꯨꯕꯤ 2ꯈꯛ ꯂꯧꯔꯦ ꯃꯀꯨ ꯈꯣꯛꯍꯜꯂꯝꯃꯦ ꯇꯥꯆꯧꯗ ꯑꯗꯨꯒ ꯑꯩꯅ ꯐꯖꯅ ꯁꯤꯡꯖꯤꯠꯇ ꯇꯧꯅ ꯐꯖꯅ ꯀꯨꯞꯅ ꯁꯤꯠꯂꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯁꯤꯁꯦ ꯀꯩꯗꯧꯅꯤ ꯍꯥꯏꯕꯗ ꯑꯩꯅ ꯖꯨꯕꯤꯒꯤ ꯇꯟꯗꯣ ꯑꯃꯐꯥꯎ ꯍꯧꯗ꯭ꯔꯤꯕꯀꯣ ꯍꯟꯗꯛꯇꯤ ꯍꯧꯒꯦꯅꯅꯦ ꯈꯟꯖꯕꯗꯨꯗꯨꯅ ꯑꯩꯅ ꯐꯖꯅ ꯁꯤꯡꯖꯤꯠꯇ ꯁꯤꯠꯂꯒ ꯑꯗꯨꯒ ꯊꯝꯃꯝꯗꯣꯏꯅꯦ ꯑꯗꯨꯒ ꯍꯌꯦꯡ ꯅꯨꯡꯁꯥꯗ ꯉꯥꯏꯍꯥꯛ ꯐꯧꯗꯣꯛꯄꯤꯔꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯌꯦꯡꯃꯤꯟꯅꯁꯤꯀꯣ The next day. ꯍꯦꯜꯂꯣ ꯃꯌꯥꯝ ꯍꯦꯄꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯑꯗꯣ ꯉꯁꯤꯗꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯅꯤꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯍꯟꯕꯗ ꯉꯁꯤꯗꯤ ꯕ꯭ꯂꯣꯛ ꯅꯝꯃꯛꯑꯅꯤ ꯑꯗꯣ ꯃꯌꯥꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯍꯟꯕꯁꯦ ꯍꯥꯏꯗꯤ ꯎꯠꯇ꯭ꯔꯤꯅꯦꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯐꯖꯅ ꯎꯠꯂꯛꯑꯒꯦ ꯉꯁꯤꯗꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯅꯤꯅ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯁꯖꯤꯕꯨꯁꯦ ꯉꯔꯥꯡꯗꯤ ꯁꯤꯗꯥ ꯊꯤꯟꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯚꯥꯃꯣꯟ ꯊꯥꯞꯄꯅꯤꯅ ꯉꯔꯥꯡ ꯅꯨꯡꯊꯤꯟꯗ ꯁꯤꯗꯥ ꯊꯤꯟꯗꯣꯛꯈ꯭ꯔꯦ ꯑꯗꯨꯗꯨꯅ ꯉꯁꯤ ꯑꯌꯨꯛꯇ ꯀꯔꯤ ꯇꯧꯕ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯨꯝ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯅꯧꯕ ꯋꯥꯌꯨꯝꯁꯤꯁꯨ ꯍꯥꯟꯅꯅ ꯂꯩꯕꯥꯛꯀꯤ ꯌꯨꯝ ꯍꯧꯖꯤꯛꯅ ꯋꯥꯌꯨꯝ ꯑꯗꯨꯒꯤ ꯃꯊꯪꯗ ꯄꯀꯥꯒꯤ ꯌꯨꯝ ꯃꯊꯪ ꯄꯣꯠꯁꯦ ꯑꯛꯇꯥꯗ ꯍꯦꯛꯇ ꯀꯥꯟꯕ ꯌꯥꯗꯦꯕ ꯑꯩꯈꯣꯏꯒꯤ ꯁꯤꯔꯤꯗꯣ ꯃꯊꯪ ꯀꯥꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯋꯥꯌꯨꯝꯗ ꯐꯖꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯂꯩꯖꯔꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯐꯖꯅ ꯎꯠꯆꯔꯛꯑꯒꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯗꯤ ꯍꯥꯏꯕ ꯁꯤꯅ ꯍꯦꯟꯅ ꯐꯖꯔꯦ ꯍꯥꯟꯅꯗꯩꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕꯁꯤ ꯍꯥꯏꯅ ꯀꯦꯀꯣ ꯃꯌꯥꯝꯗ ꯑꯗꯣ ꯉꯁꯤꯗꯤ ꯐꯖꯅ ꯀꯦꯖꯔꯦ ꯍꯥꯏꯗꯤ ꯌꯥꯝꯅꯃꯛ ꯀꯦꯗ꯭ꯔꯁꯨ ꯆꯟꯗꯣꯟ ꯑꯃ ꯅꯝꯖꯔꯦꯀꯣ ꯉꯁꯤꯗꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯅꯤꯅ ꯑꯗꯣ ꯃꯌꯥꯝ ꯌꯥꯔꯦ ꯏꯁꯩꯗꯣ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯈꯣ ꯑꯩꯈꯣꯏ ꯊꯥꯇꯣꯟ ꯀꯟꯅ ꯏꯁꯩ ꯁꯛꯏ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪ ꯌꯦꯡꯍꯜꯂꯛꯑꯒꯦ ꯁꯖꯤꯕꯨꯒꯤ ꯀꯟꯅ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯇꯅ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯑꯩꯈꯣꯏ ꯏꯕꯨꯡꯁꯦ ꯂꯩꯕꯅꯤ ꯍꯩꯅꯧꯁꯨ ꯀꯟꯅ ꯄꯥꯜꯂꯦ ꯑꯗꯣ ꯁꯤ ꯑꯍꯥꯟꯕ ꯄꯥꯟꯕ ꯍꯩꯅꯧꯅꯤ ꯀꯨꯝꯁꯤ ꯇꯥꯇꯣꯟꯅ ꯂꯥꯏꯁꯪꯗꯒꯤ ꯂꯥꯝꯃ ꯍꯦꯛꯇꯣꯛꯈꯤꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯍꯧꯖꯤꯛ ꯃꯃꯥꯡꯅꯤ ꯁꯣꯝꯗ ꯐꯣꯞꯁꯦ ꯈꯥꯔꯤꯅꯦꯕ ꯁꯨꯝ ꯑꯍꯦꯟꯕ ꯐꯣꯞꯅꯤꯅ ꯑꯗꯒꯤ ꯆꯪꯉꯅꯤꯅ ꯆꯪꯕꯒ ꯁꯤꯗ ꯃꯃꯥ ꯏꯕꯥꯅꯤ ꯇꯨꯝꯃꯦ ꯍꯧꯖꯤꯛꯇꯤ ꯃꯐꯝꯁꯦ ꯌꯥꯝ ꯄꯤꯛꯄꯅꯤꯅ ꯑꯗꯨꯒ ꯁꯤꯁꯦ ꯂꯥꯏꯅꯤꯡꯊꯧꯒꯤ ꯀꯥ ꯈꯥꯏꯗꯣꯛꯑ ꯊꯝꯃꯦ ꯀꯂꯔ ꯎꯗ꯭ꯔꯦ ꯑꯗꯨꯅ ꯁꯤ ꯇꯩꯍꯧꯗ꯭ꯔꯦ ꯑꯗꯣ ꯁꯤꯒ ꯃꯃꯥꯒꯤ ꯐꯃꯨꯡ ꯃꯃꯥꯒ ꯏꯕꯥꯅꯤꯒꯤ ꯐꯃꯨꯡ ꯊꯥꯔꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯇꯦꯕꯜ ꯊꯝꯃꯦ ꯇꯤꯚꯤꯗꯤ ꯍꯧꯖꯤꯛ ꯌꯦꯡꯅꯗ꯭ꯔꯕꯅꯤꯅ ꯍꯥꯞꯆꯤꯟꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯑꯩꯒꯤ ꯀꯦꯅꯕꯒ ꯃꯤꯡꯖꯦꯟ ꯀꯔꯤꯗꯩ ꯑꯩ ꯐꯣꯇꯣ ꯊꯦꯠꯂꯦ ꯑꯗꯩ ꯑꯜꯃꯤꯔꯥꯁꯦ ꯊꯝꯐꯝ ꯂꯩꯇꯦ ꯍꯥꯏꯅ ꯁꯤꯁꯤꯗ ꯈꯤꯇꯪ ꯃꯌꯥꯏ ꯆꯠꯊꯣꯔꯛ ꯑꯣꯏꯅꯒ ꯊꯝꯃꯦ ꯁꯤꯗ ꯑꯩꯈꯣꯏ ꯕꯣꯕꯣꯛꯀꯤ ꯐꯃꯨꯡ ꯊꯥꯕꯤꯔꯦ ꯑꯗꯨꯒ ꯁꯤꯒꯩꯁꯤꯒ ꯐ꯭ꯔꯤꯖ ꯊꯝꯃꯦ ꯑꯗꯨꯒ ꯁꯤꯒꯩꯁꯤꯒ ꯇꯤꯂꯨꯄꯨ ꯊꯝꯃꯦꯕꯀꯣ ꯑꯩꯒꯤ ꯐꯤ ꯍꯥꯕꯒꯤ ꯑꯗꯨ ꯇꯤꯂꯨꯄꯨ ꯑꯃꯁꯨ ꯋꯥꯠꯂꯤ ꯀꯣꯟꯒꯤ ꯑꯗꯨ ꯄꯨꯊꯣꯔꯛꯇ꯭ꯔꯤ ꯑꯗꯣ ꯁꯤꯒꯩꯁꯤꯒ ꯍꯦꯛ ꯆꯪꯕꯒ ꯁꯨꯃꯥꯏꯅ ꯆꯪꯕꯒ ꯁꯤꯒꯩꯁꯤꯒ ꯆꯥꯛꯈꯨꯝ ꯎꯔꯦ ꯆꯥꯛꯈꯨꯝ ꯊꯝꯃꯦ ꯑꯗꯣ ꯁꯤꯅ ꯑꯩꯈꯣꯏ ꯑꯁ ꯃꯣꯏꯒꯤ ꯐꯃꯨꯡꯁꯤꯐꯥꯎ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯤ ꯑꯗꯣ ꯀꯩ ꯅꯠꯇꯦ ꯃꯌꯥꯝ ꯃꯣꯏ ꯐꯝ ꯂꯣꯏꯁꯟꯕ ꯈꯔ ꯇꯥꯆꯧ ꯍꯧꯖꯤꯛꯇ ꯍꯧꯒꯠꯈ꯭ꯔꯤꯗꯨꯗꯨꯅꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯤꯒ ꯃꯣꯏꯁꯦ ꯄ꯭ꯂꯥꯏꯋꯨꯠꯅ ꯃꯃꯥ ꯚꯤꯗꯤꯑꯣꯅꯤ ꯅꯝꯃꯤꯁꯦ ꯌꯥꯝ ꯒꯔꯝ ꯇꯧꯅꯨ ꯁꯖꯤꯕꯨ ꯆꯩꯔꯥꯎ ꯅꯨꯃꯤꯠꯁꯤꯗ ꯑꯗꯣ ꯃꯌꯥꯝꯁꯤꯒ ꯂꯩꯔꯦ ꯇꯥꯆꯧꯒꯤ ꯔꯨꯝꯗꯣ ꯇꯥꯆꯧꯒꯤ ꯔꯨꯝꯁꯦ ꯑꯩꯈꯣꯏꯒꯤ ꯑꯥꯗꯒꯤ ꯂꯧꯊꯣꯔꯛꯄ ꯄ꯭ꯂꯥꯏꯋꯨꯠꯇꯨꯅ ꯈꯥꯒꯦ ꯇꯧꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯈꯥꯗ꯭ꯔꯤ ꯍꯥꯏꯗꯤ ꯁꯨꯝ ꯍꯥꯏꯗꯤ ꯀꯣꯟꯅ ꯈꯔ ꯁꯖꯤꯕꯨ ꯂꯣꯏꯔꯒ ꯑꯣꯏꯅ ꯈꯥꯔꯁꯦ ꯑꯩꯅ ꯑꯗꯨꯗꯨꯅ ꯃꯣꯏꯅ ꯃꯣꯏꯒꯤ ꯖꯨꯈꯟꯁꯤꯅ ꯑꯗꯨꯝ ꯇꯨꯝꯃꯝꯗꯥꯏꯗ ꯑꯗꯨꯝ ꯊꯥꯗꯔꯒ ꯁꯨꯝ ꯇꯨꯝꯃꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯆꯥꯛ ꯊꯣꯡꯉꯗꯤ ꯂꯣꯏꯔꯦꯅ ꯑꯇꯩ ꯀꯔꯤ ꯃꯊꯧ ꯇꯥꯔꯤꯒꯦ ꯅꯠꯇ꯭ꯔꯥ ꯃꯣꯏ ꯔꯨꯝꯗ ꯆꯪꯕꯒꯤ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯉ ꯂꯩꯔꯗꯤ ꯑꯗꯨ ꯁꯤ ꯄꯣꯔꯗꯥ ꯊꯥꯗꯕꯤꯔꯅꯤ ꯃꯣꯏꯗꯣ ꯑꯩꯗꯤ ꯑꯁꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯩꯗꯤ ꯑꯩꯒꯤ ꯃꯤꯁꯤꯟ ꯇꯨꯐꯝꯁꯤꯅ ꯁꯤꯗ ꯊꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯕ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏ ꯁꯤꯒ ꯕꯣꯔꯠ ꯑꯍꯤꯟꯕꯁꯦ ꯄꯥꯟꯁꯤꯟꯕꯤꯔꯦ ꯑꯗꯨꯒ ꯂꯥꯏꯠ ꯁꯨꯝ ꯊꯥꯟꯕꯤꯔꯦ ꯇꯨꯔꯝꯗꯥꯏꯗ ꯂꯥꯏꯠ ꯊꯥꯜꯂꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯔꯤꯡ ꯂꯥꯏꯠꯅꯤ ꯁꯤꯗ ꯀꯨꯞ ꯂꯩꯔꯤꯁꯦ ꯔꯤꯡ ꯂꯥꯏꯠꯁꯤꯅ ꯁꯨꯝ ꯇꯧꯔꯒꯁꯨ ꯑꯗꯨꯝ ꯉꯥꯜꯂꯦꯕ
ꯇꯨꯕ ꯅꯨꯡꯉꯥꯏꯔꯦ ꯁꯤꯗ ꯃꯅꯤꯡ ꯊꯣꯡ ꯍꯥꯏꯁꯦ ꯃꯃꯥꯡ ꯊꯣꯡ ꯑꯣꯏꯔꯤꯅꯤ ꯃꯃꯥꯡ ꯊꯣꯡꯁꯨ ꯑꯣꯏꯔꯦ ꯃꯅꯤꯡ ꯊꯣꯡꯁꯨ ꯑꯣꯏꯔꯦ ꯍꯥꯏꯗꯤ ꯁꯣꯔꯣꯛꯇ ꯌꯦꯡꯕꯗꯗꯤ ꯑꯗꯨ ꯁꯤ ꯑꯗꯨꯝ ꯍꯥꯡꯗꯣꯛꯄꯒ ꯁꯤꯒ ꯀꯣꯜꯂꯤꯛꯇꯪꯁꯤꯒ ꯐꯦꯡꯉꯤꯀꯣ ꯍꯥꯏꯗꯤ ꯆꯥꯛ ꯇꯣꯛꯄꯩ ꯀꯣꯜꯂꯤꯛꯇꯪ ꯂꯨꯖꯕꯗꯤ ꯑꯗꯨꯝ ꯃꯅꯤꯡꯗ ꯑꯗꯨꯝ ꯂꯨꯖꯔꯦ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯎꯔꯦ ꯃꯃꯥꯒꯤ ꯗꯨꯀꯥꯟ ꯊꯥꯃꯨꯛ ꯐꯥꯔꯦ ꯐꯝꯗꯕꯗꯣ ꯎꯕꯣꯁꯇꯥ ꯂꯣꯏꯔꯦ ꯍꯥꯏꯗꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯁꯤꯠꯄꯅꯦ ꯈꯣꯠꯄꯅꯦ ꯇꯧꯕꯗ ꯂꯣꯏ ꯇꯦꯛꯇꯅ ꯎꯕꯣꯁꯇꯥ ꯂꯣꯏꯔꯦ ꯊꯣꯡꯒꯥꯟ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯁꯨꯝ ꯆꯪꯉꯒ ꯑꯗꯨꯝ ꯑꯗꯩ ꯍꯟꯗꯛ ꯁꯄ꯭ꯂꯥꯏꯒꯤ ꯏꯁꯤꯡꯁꯨ ꯂꯥꯛꯄꯗ ꯌꯥꯝꯅꯁꯨ ꯃꯇꯥ ꯆꯥꯈꯔꯦ ꯊꯛꯅꯕ ꯈꯣꯠꯅꯕ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡ ꯄꯨꯈ꯭ꯔꯤꯁꯦ ꯏꯁꯤꯡ ꯀꯪꯉꯕꯅꯤꯅꯅꯦ ꯊꯛꯄꯗꯣ ꯃꯑꯣꯡ ꯆꯥꯔꯛꯇ꯭ꯔꯦꯕ ꯏꯁꯤꯡꯗꯣ ꯊꯤꯕꯅ ꯂꯣꯏꯔꯦ ꯑꯗꯨꯅ ꯁꯄ꯭ꯂꯥꯏ ꯂꯥꯛꯄꯁꯨ ꯌꯥꯝ ꯃꯇꯥ ꯆꯥꯈ꯭ꯔꯦ ꯁꯤꯒꯩꯁꯤꯒ ꯑꯗꯨꯝ ꯂꯥꯛꯄꯒ ꯑꯗꯨꯝ ꯍꯣꯟꯖꯜꯂꯦ ꯄꯥꯏꯞ ꯂꯩꯔꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯅꯤ ꯑꯗꯨꯒ ꯃꯣꯇꯣꯔ ꯏꯁꯤꯡ ꯆꯤꯡꯕꯗꯤ ꯃꯅꯤꯡꯗꯁꯨ ꯃꯣꯇꯣꯔꯗꯣ ꯊꯝꯕꯅꯤꯅ ꯑꯗꯨ ꯑꯗꯨꯝ ꯆꯤꯡꯉꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯥꯛꯈꯨꯝ ꯑꯩꯅ ꯁꯤ ꯐꯖꯅꯕꯒꯤꯗꯃꯛꯇ ꯀꯂꯔ ꯊꯥꯗꯅ ꯈꯣꯠꯇꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯀꯃꯥꯏꯅ ꯇꯧꯔꯦ ꯃꯌꯥꯝ ꯍꯥꯟꯅꯗꯒꯤ ꯀꯔꯝꯕꯅ ꯍꯦꯟꯅ ꯌꯨꯝꯁꯦ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯖꯒꯦ ꯑꯗꯨꯝ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯔꯒ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯣꯝꯗꯁꯨ ꯑꯗꯨꯝ ꯁꯥꯒꯠꯄ ꯍꯧꯕꯒꯤꯁꯨ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯃꯇꯦꯛ ꯁꯨꯝ ꯍꯥꯞꯆꯔꯛꯀꯦ ꯑꯩ ꯀꯣꯟꯅ ꯑꯗꯣ ꯀꯔꯝ ꯀꯥꯟꯗꯗꯤ ꯁꯥꯒꯠꯇꯣꯏꯕꯗꯨꯗꯤ ꯈꯪꯗ꯭ꯔꯤ ꯑꯗꯣ ꯔꯣꯗ ꯀꯔꯤ ꯀꯔꯥꯡꯗꯤ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯣ ꯇꯞ ꯇꯞꯅ ꯁꯨꯝ ꯁꯥꯒꯠꯇꯣꯏꯅꯦ ꯍꯥꯏꯗꯤ ꯄꯨꯔꯥ ꯍꯥꯏꯗꯤ ꯁꯥꯒꯠꯇꯕ ꯌꯥꯗꯦ ꯍꯟꯗꯛ ꯆꯍꯤꯁꯤꯒ ꯂꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯀꯔꯤꯝ ꯂꯩꯇꯦꯕꯀꯣ ꯑꯗꯨꯗꯨꯅ ꯇꯞ ꯇꯞꯅ ꯆꯍꯤ 5 ꯆꯪꯉꯁꯨ 6 ꯆꯪꯉꯁꯨ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯁꯨꯝ ꯄꯩꯁꯥ ꯇꯥꯜꯂꯒ ꯑꯗꯨꯝ ꯁꯥꯒꯠꯅꯕ ꯑꯗꯨꯒꯤ ꯍꯣꯠꯅꯖꯔꯤꯅꯤ ꯑꯗꯨꯅ ꯍꯥꯏꯗꯤ ꯍꯥꯏꯐꯦꯠ ꯀꯨꯏꯅ ꯂꯩꯗꯣꯏꯅꯤꯅ ꯑꯗꯨꯅ ꯁꯤ ꯈꯔ ꯃꯑꯣꯡ ꯇꯥꯅ ꯁꯦꯝꯖꯤꯜꯂꯒ ꯑꯩꯈꯣꯏ ꯂꯩꯖꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯅꯤꯅ ꯃꯌꯥꯝ ꯑꯩ ꯋꯥꯔꯤꯁꯦ ꯃꯈꯥ ꯑꯇꯩ ꯇꯥꯔꯔꯣꯏꯒꯦ ꯑꯗꯣ ꯉꯁꯤꯗꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯅꯤꯅ ꯃꯌꯥꯝ ꯀꯔꯤ ꯃꯊꯦꯜ ꯊꯣꯡꯗꯣꯏꯕ ꯑꯗꯣ ꯍꯧꯖꯤꯛ ꯃꯃꯥꯅ ꯀꯟꯅ ꯁꯤꯗ ꯁꯦꯝꯃꯤ ꯁꯤꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯂꯥꯏꯅꯤꯡꯊꯧꯗ ꯀꯠꯅꯕꯒꯤ ꯀꯟꯅ ꯁꯦꯝꯃꯤ ꯐꯨꯔꯤꯠꯇꯁꯨ ꯂꯤꯠꯁꯜꯂꯨꯅ ꯑꯩ ꯃꯌꯥꯝ ꯁꯨꯝ ꯌꯦꯡꯍꯜꯂꯛꯑꯒꯦ ꯁꯤ ꯁꯖꯤꯕꯨꯅꯤ ꯍꯥꯏꯗꯤ ꯈꯔ ꯉꯟꯅ ꯍꯧꯒꯠꯀꯗꯕꯅꯤ ꯏꯃꯥꯒꯤ ꯀꯔꯝ ꯈꯪꯉꯕ ꯈꯔ ꯉꯟꯅ ꯍꯧꯒꯠꯀꯗꯕꯅꯤ ꯑꯣꯀꯦ ꯁꯖꯤꯕꯨ ꯑꯣꯏꯔ ꯃꯣꯏꯅ ꯊꯦꯡꯅ ꯍꯧꯒꯠꯂꯦ ꯑꯗꯩꯗꯤ ꯑꯗꯩꯗꯤ ꯑꯩ ꯀꯌꯥꯝ ꯊꯦꯡꯅ ꯍꯧꯒꯠꯂꯒꯦꯅꯦ ꯏꯃꯥꯅ ꯄꯨꯡ ꯁꯦꯝꯅꯕꯒꯤ ꯍꯥꯏꯗꯅ ꯏꯃꯥ ꯄꯨꯡ 5:30ꯗꯅꯤ ꯑꯩ ꯍꯧꯒꯠꯂꯤꯗꯣ ꯏꯃꯥꯅ ꯁꯦꯝꯅꯕ ꯌꯥꯏꯅ ꯉꯥꯏ ꯁꯦꯝꯅꯕꯩ ꯅꯠꯇꯦ ꯑꯩꯗꯤ ꯀꯦꯖꯔꯤꯅꯤꯗꯅ ꯉꯁꯤ ꯁꯖꯤꯕꯨꯅꯤ ꯍꯥꯏꯅ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧꯒꯤ ꯁꯤꯗꯒꯤ ꯃꯍꯥꯗꯦꯕꯒꯤ ꯍꯩꯔꯨꯛ ꯄꯤꯔꯧꯅꯦ ꯉꯁꯤ ꯊꯥꯡꯖꯅꯤ ꯀꯩꯅꯣꯅꯦ ꯀꯠꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯑꯩꯈꯣꯏ ꯂꯥꯏꯅꯤꯡꯊꯧꯗ ꯀꯠꯂꯅꯤ ꯃꯌꯥꯝ ꯂꯥꯏꯅꯤꯡꯊꯧꯒꯤ ꯁꯤꯗ ꯀꯠꯂꯦ ꯍꯧꯖꯤꯛ ꯑꯩ ꯃꯍꯥꯗꯦꯕꯇ ꯑꯃꯨꯛ ꯈꯨꯔꯝꯃꯨꯔꯒꯦ ꯉꯁꯤꯁꯦ ꯊꯥꯡꯖ ꯑꯣꯏꯕꯅꯤꯅ ꯃꯍꯥꯗꯦꯕꯇꯁꯨ ꯍꯩꯔꯨꯛ ꯈꯔ ꯀꯠꯂꯒ ꯈꯨꯔꯝꯃꯨꯔꯅꯤ ꯁꯤ ꯀꯨꯟꯗꯣꯁꯤ ꯀꯌꯥꯝ ꯐꯖꯅ ꯄꯥꯜꯂꯤ ꯌꯦꯡꯉꯣ ꯃꯊꯧ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯑꯝꯐꯥꯎ ꯁꯥꯠꯇꯦ ꯈꯪꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯃꯔꯛ ꯁꯔꯛꯇ ꯍꯦꯛꯇ ꯁꯥꯠꯂꯦ ꯁꯤ ꯈꯔ ꯍꯦꯛꯑꯒꯦ ꯂꯥꯏꯗ ꯀꯠꯄꯒꯤ ꯐꯖꯗ꯭ꯔꯥ ꯃꯌꯥꯝ ꯑꯩꯒꯤ ꯍꯩꯔꯨꯛ ꯑꯪꯒꯨꯔꯒ ꯑꯦꯄꯜꯒ ꯀꯣꯝꯂꯥꯒ ꯑꯣꯏꯅ ꯀꯠꯂꯦ ꯈꯨꯔꯨꯝꯕ ꯂꯣꯏꯔꯦ ꯆꯠꯁꯦ ꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯃꯣꯇꯣꯔꯁꯤꯃ ꯎꯇꯤ ꯇꯧꯔꯅꯤꯕꯀꯣ ꯑꯗꯨꯒ ꯁꯒꯣꯜ ꯍꯋꯥꯏꯁꯤꯃ ꯁꯣꯛ ꯇꯧꯔꯅꯤ ꯑꯇꯩ ꯃꯆꯤꯒꯤ ꯃꯊꯦꯜꯗꯤ ꯁꯨꯝ ꯑꯩ ꯀꯣꯟꯅ ꯌꯦꯡꯍꯜꯂꯛꯑꯒꯦ ꯑꯗꯣ ꯁꯤꯗꯥꯒꯤ ꯂꯥꯏꯅꯤꯡꯊꯧꯗ ꯀꯠꯂꯤꯕ ꯁꯤꯗꯥꯒꯤꯁꯦ ꯁꯤ ꯀꯥꯏꯔꯒ ꯁꯤꯒ ꯍꯥꯞꯆꯤꯟꯗꯣꯏꯅꯦ ꯑꯗꯨꯒꯤ ꯀꯠꯄ ꯂꯣꯏꯔꯒ ꯁꯤꯒ ꯍꯥꯞꯆꯤꯜꯂꯒ ꯊꯣꯡꯉꯅꯤ ꯃꯌꯥꯝ ꯑꯃꯁꯨ ꯃꯨꯠꯆꯔꯛꯀꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯀꯔꯤꯝ ꯆꯥꯗ꯭ꯔꯦꯅ ꯆꯥ ꯃꯍꯤ ꯈꯛꯇꯪ ꯂꯣꯟꯒꯦꯅ ꯇꯧꯔꯤꯅꯦ ꯆꯉꯥꯡ ꯂꯩꯔꯦ ꯎꯇꯤ ꯊꯣꯡꯕ ꯍꯧꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯄꯨꯂꯩꯒ ꯑꯂꯨꯒꯅꯤ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯌꯦꯟꯅꯔꯣꯏꯗꯕꯅꯤꯅ ꯁꯨꯝ ꯌꯨꯝꯒꯤꯅꯤꯅ ꯂꯥꯏꯒꯤ ꯀꯠꯂꯒ ꯑꯗꯨꯝ ꯌꯨꯝꯒꯤ ꯆꯥꯗꯣꯏꯅꯤꯅꯅꯦ ꯌꯥꯝ ꯇꯧꯗ꯭ꯔꯦ ꯈꯤꯇꯪ ꯇꯧꯔꯦ ꯏꯔꯣꯝꯕꯁꯨ ꯂꯣꯏꯔꯦ ꯑꯃꯦꯠꯄꯤ ꯑꯣꯏꯅ ꯃꯣꯔꯣꯛ ꯁꯥꯅ ꯇꯧꯔꯒ ꯁꯤꯅ ꯇꯣꯅꯤꯡꯈꯣꯛ ꯍꯥꯞꯄꯦ ꯃꯌꯥꯝ ꯏꯔꯣꯟꯕ ꯂꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯆꯛꯂꯨꯋꯥꯏꯁꯦ ꯑꯃꯨꯛ ꯁꯣꯛ ꯇꯧꯒꯦ ꯁꯣꯛ ꯇꯧ ꯂꯣꯏꯔꯒ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯃꯥꯅ ꯁꯣꯝꯗ ꯀꯟꯅ ꯁꯤꯡꯖꯨ ꯁꯣꯏꯔꯤ ꯃꯌꯥꯝ ꯁꯒꯣꯜ ꯍꯋꯥꯏ ꯁꯣꯛꯁꯨ ꯂꯣꯏꯔꯦ ꯊꯥꯡꯊꯔꯅꯤ ꯕꯣꯔꯥ ꯑꯃꯨꯛ ꯑꯉꯧꯕ ꯑꯃꯨꯛ ꯉꯧꯗ꯭ꯔꯕꯅꯤ ꯁꯤ ꯂꯣꯏꯔꯒ ꯍꯧꯖꯤꯛ ꯑꯉꯧꯕ ꯉꯧꯔꯤ ꯑꯉꯧꯕꯁꯦ ꯌꯣꯡꯆꯥꯛ ꯌꯥꯎꯗ꯭ꯔꯦ ꯌꯣꯡꯆꯥꯛ ꯌꯥꯎꯔꯗꯤ ꯃꯣꯏꯅ ꯍꯥꯎꯒꯗꯕꯅꯤ ꯑꯗꯣ ꯌꯣꯡꯆꯥꯛ ꯌꯥꯎꯗ꯭ꯔꯦ ꯏꯃꯥ ꯁꯣꯏꯗꯕꯒ ꯌꯥꯎꯔꯝꯃꯤꯅꯦ ꯀꯩꯅꯣ ꯁꯤꯕꯨ ꯁꯣꯏꯗꯒ ꯍꯥꯞꯆꯤꯜꯂꯝꯃꯤꯁꯦ ꯆꯅꯥꯅꯦ ꯇꯧꯔꯒ ꯀꯪꯅꯁꯨ ꯉꯧꯔꯅꯤ ꯃꯌꯥꯝ ꯑꯉꯧꯕꯁꯦ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ
ꯃꯁꯛ ꯌꯥꯝ ꯐꯖꯔꯦ ꯊꯥꯎ ꯌꯥꯝꯅ ꯍꯥꯞꯇꯕꯤꯗ ꯁꯨꯃꯥꯏꯅ ꯀꯪꯅ ꯐꯔꯥ ꯐꯔꯥ ꯇꯧꯕꯗꯣ ꯃꯩ ꯈꯤꯇꯪ ꯂꯩꯊꯔꯒ ꯉꯧꯔꯤꯅꯤ ꯊꯥꯡꯒꯠꯈ꯭ꯔꯦ ꯑꯗ ꯃꯃꯥꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯉꯣꯟꯗ ꯔꯦꯗꯤ ꯇꯧꯔ ꯄꯤꯔꯛꯄ ꯑꯩꯅ ꯆꯥꯛꯈꯨꯝꯗ ꯁꯨꯝ ꯍꯣꯠꯅꯕ ꯑꯩꯈꯣꯏ ꯃꯥ ꯍꯧꯖꯤꯛ ꯀꯟꯅ ꯇꯟ ꯁꯥꯔꯤ ꯕꯣꯔꯥꯒꯤ ꯊꯤꯠꯀꯦ ꯇꯧꯔꯝꯕꯅꯦ ꯁꯤꯡꯖꯨꯁꯨ ꯁꯣꯏꯅ ꯂꯣꯏꯈ꯭ꯔꯦ ꯃꯃꯥꯅ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯃꯅꯦꯝ ꯑꯐꯕꯤꯅꯤ ꯃꯅꯦꯝ ꯑꯐꯕꯤ ꯃꯃꯧꯒ ꯋꯥꯍꯟꯖꯥꯄꯣꯟꯇꯦ ꯅꯤꯉꯣꯟꯅ ꯂꯩꯔꯤꯈꯩ ꯅꯠꯇ꯭ꯔ ꯏꯃꯥ ꯑꯗꯨꯅꯦ ꯑꯗꯣ ꯀꯩꯗꯧꯅꯤ ꯑꯩꯁꯨ ꯑꯩ ꯂꯩꯔꯤꯈꯩꯗꯤ ꯏꯃꯥꯒꯤ ꯃꯇꯦꯡꯗꯤ ꯄꯥꯡꯉꯝ ꯇꯥꯕꯅꯦ ꯍꯌꯦꯡ ꯑꯩ ꯆꯠꯈ꯭ꯔꯒ ꯏꯅꯝꯃꯅ ꯁꯨꯝ ꯍꯩꯇ꯭ꯔꯁꯨ ꯇꯧꯅꯤꯡꯗ꯭ꯔꯁꯨ ꯃꯔꯥꯏꯕꯛꯀꯤꯅꯤ ꯈꯜꯂꯒ ꯁꯨꯝ ꯇꯧꯗꯣꯔꯤꯅꯤ ꯆꯥꯗꯣꯛꯑ ꯊꯝꯕꯗꯤ ꯀꯜꯂꯣꯏꯗ꯭ꯔꯅꯦ ꯇꯪꯅ ꯂꯩꯖꯔꯅꯤꯅꯦ ꯀꯩꯅꯣꯗ ꯍꯥꯞꯆꯟꯈ꯭ꯔꯒꯦ ꯌꯥꯝ ꯑꯉꯧꯕꯁꯨ ꯂꯣꯏꯔꯦ ꯁꯤꯗ ꯀꯨꯞꯁꯜꯂ ꯊꯝꯃꯒꯦ ꯌꯥꯝ ꯄꯥꯄꯣꯔꯁꯨ ꯍꯧꯕ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯗꯥꯁꯨ ꯀꯟꯅ ꯏꯁꯩ ꯇꯥꯔꯤ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯁꯖꯤꯕꯨꯒꯤ ꯏꯁꯩ ꯇꯥꯔꯤ ꯍꯧꯖꯤꯛꯁꯤꯒꯤ ꯇꯟꯁꯦ ꯍꯧꯒꯦ ꯕꯣꯔꯥꯁꯨ ꯍꯧꯕ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯇꯥꯆꯧ ꯁꯅꯗ ꯀꯟꯅ ꯗꯤꯟ ꯅꯨꯡꯉꯥꯏ ꯌꯣꯡꯆꯥꯛ ꯃꯔꯨ ꯌꯣꯡꯆꯥꯛꯇꯤ ꯌꯥꯎꯗ꯭ꯔꯦꯍꯦ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠ ꯍꯤꯟꯖꯥꯡ ꯍꯥꯎꯅꯤ ꯃꯊꯦꯜ ꯃꯊꯦꯜ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠ ꯉꯧꯔꯤ ꯍꯣꯔꯦꯟ ꯁꯤꯡꯖꯨꯗ ꯊꯥꯛꯅꯕꯒꯤ ꯅꯤꯝ ꯃꯅꯥ ꯉꯧꯗꯣꯏꯅꯤ ꯁꯖꯤꯕꯨꯗ ꯅꯤꯝ ꯃꯅꯥ ꯌꯥꯎꯗ꯭ꯔꯗꯤ ꯐꯠꯇꯦꯌꯦ ꯑꯗꯨꯅ ꯅꯤꯝ ꯃꯅꯥꯗ ꯌꯥꯎꯗꯕ ꯌꯥꯗꯕꯩꯅꯤ ꯉꯁꯤꯗꯤ ꯍꯤꯟꯖꯥꯡ ꯍꯥꯎꯗꯣꯔꯤ ꯀꯣꯕꯤ ꯆꯤꯛꯈꯥꯏꯕ ꯌꯥꯎꯗꯣꯔꯤ ꯅꯤꯝ ꯃꯅꯥ ꯉꯧꯔꯦ ꯑꯣꯏꯃꯥ ꯏꯁꯩꯁꯦ ꯕꯦꯁꯣꯟ ꯑꯃꯨꯛ ꯉꯧꯈ꯭ꯔꯦ ꯃꯃꯥ ꯑꯩꯅ ꯊꯣꯡꯖꯕ ꯃꯊꯦꯜꯁꯤꯡ ꯂꯩꯔꯦ ꯁꯤꯗ ꯂꯣꯏꯅ ꯀꯝꯄ꯭ꯂꯤꯠ ꯑꯗꯣ ꯍꯧꯖꯤꯛ ꯂꯥꯏꯒꯤ ꯊꯥꯒꯦ ꯇꯧꯔꯤ ꯃꯌꯥꯝꯁꯤꯅ ꯂꯥꯏꯒꯤ ꯊꯥꯅꯕꯒꯤ ꯁꯦꯝ ꯁꯥꯅ ꯂꯣꯏꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯇꯟ ꯕꯣꯔꯥ ꯑꯃ ꯂꯩꯔꯦ ꯑꯗꯨꯗꯩꯗꯤ ꯕꯣꯔꯥ ꯑꯃ ꯂꯩꯔꯦ ꯑꯉꯥꯟꯕ ꯑꯃ ꯌꯥꯎꯔꯦ ꯑꯉꯧꯕ ꯁꯤꯡꯖꯨ ꯑꯗꯨꯗꯩ ꯃꯣꯇꯣꯔ ꯎꯇꯤ ꯑꯈꯥꯕ ꯍꯥꯏꯗꯤ ꯅꯤꯝ ꯃꯅꯥ ꯉꯧꯕ ꯄꯨꯂꯩꯒ ꯑꯂꯨꯒ ꯏꯔꯣꯟꯕ ꯁꯧꯒ꯭ꯔꯥꯏ ꯑꯃ ꯊꯣꯡꯉꯦ ꯄꯥꯄꯔ ꯑꯗꯩꯗꯤ ꯁꯪꯒꯣꯝꯒ ꯀꯩꯅꯣꯒ ꯂꯣꯏꯔꯦ ꯃꯌꯥꯝ ꯂꯥꯏꯗ ꯀꯠꯂꯒ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯥꯔꯅꯤ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯨꯝ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤꯁꯦ ꯃꯦꯔꯥꯃꯦꯁ ꯑꯣꯏꯅ ꯇꯧꯋꯦ ꯃꯤ ꯑꯃꯃꯝꯗꯤ ꯉꯥ ꯊꯣꯡꯕꯒ ꯌꯥꯎꯅꯩꯀꯣ ꯑꯗꯣ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯑꯩꯈꯣꯏ ꯄꯨꯄꯨꯅ ꯇꯧꯔꯝꯕꯗꯒꯤꯁꯨ ꯃꯦꯔꯥꯃꯦꯁ ꯇꯧꯔꯒ ꯂꯥꯛꯑꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯃꯦꯔꯥꯃꯦꯁꯅꯦ ꯌꯨꯝꯁꯦ ꯐꯖꯅ ꯂꯣꯏꯅ ꯃꯦꯔꯥꯃꯦꯁꯅꯦ ꯉꯁꯤ ꯅꯨꯃꯤꯠꯁꯤꯃ ꯄꯨꯔꯥ ꯉꯥ ꯆꯥꯔꯣꯏꯗꯧꯅꯦ ꯍꯌꯦꯡ ꯆꯥꯗꯣꯏꯅꯦꯕ ꯉꯥꯁꯦꯀꯣ ꯑꯌꯨꯛꯇ ꯍꯌꯦꯡꯁꯦ 1 ꯇꯥꯔꯤꯛ ꯑꯣꯏꯗꯕꯅꯤꯅ ꯑꯗꯨꯗꯨꯅ ꯁꯤ ꯂꯣꯏꯅ ꯃꯦꯔꯥꯃꯦꯁ ꯁꯤꯡꯖꯨꯁꯤꯁꯨ ꯃꯦꯔꯥꯃꯦꯁ ꯁꯤꯡꯖꯨꯅꯤ ꯅꯨꯡꯁꯨꯛꯀ ꯕꯦꯁꯣꯟꯒ ꯍꯥꯞꯄꯦ ꯑꯗꯨꯒ ꯂꯣꯏꯅ ꯏꯔꯣꯝꯕꯁꯤꯁꯨ ꯃꯦꯔꯥꯃꯦꯁ ꯏꯔꯣꯜꯂꯦ ꯂꯣꯏꯅ ꯃꯦꯔꯥꯃꯦꯁ ꯑꯣꯏꯅ ꯇꯧꯖꯔꯦ ꯑꯩꯅ ꯎꯖꯕꯗꯗꯤ ꯃꯤ ꯑꯃꯃꯝ ꯉꯥꯒꯁꯦ ꯐꯖꯅ ꯇꯥꯎꯔꯒ ꯊꯣꯡꯉꯦꯕ ꯑꯗꯣ ꯈꯪꯗꯦ ꯃꯣꯏ ꯆꯠꯅꯕꯤꯔ ꯑꯗꯨꯗꯤ ꯆꯥꯒꯠꯂꯦ ꯀꯩꯅꯣ ꯃꯌꯥꯝ ꯆꯥꯛ ꯊꯣꯡ ꯂꯣꯏꯔꯛꯄꯗ ꯁꯛꯁꯦ ꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯛ ꯊꯣꯡꯗꯔꯦ ꯉꯁꯤ ꯑꯗꯣ ꯃꯊꯦꯜꯁꯤꯡꯁꯦ ꯍꯥꯎꯔꯤꯔꯥ ꯍꯥꯎꯇ꯭ꯔꯤꯔꯥ ꯑꯗꯨꯗꯤ ꯈꯪꯗꯦ ꯇꯥꯆꯧ ꯊꯥꯗꯣꯛꯄ ꯆꯠꯈꯤ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯥꯗꯣꯏꯅꯦ ꯑꯗꯨꯒ ꯆꯥꯔꯒ ꯉꯁꯤꯗꯤ ꯄꯨꯈꯝ ꯑꯄꯥꯛꯄꯗ ꯂꯣꯏ ꯆꯥꯗꯣꯏꯅꯤ ꯀꯩꯅꯣꯗ ꯃꯊꯦꯜꯁꯤꯡꯁꯦ ꯊꯝꯕꯒꯤ ꯍꯥꯏꯗꯤ ꯑꯃꯨꯛꯇ ꯊꯝꯕ ꯌꯥꯅꯕꯒꯤ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯍꯧꯖꯤꯛ ꯇꯥꯆꯧ ꯍꯜꯂꯛꯄ ꯉꯥꯏꯔꯅꯤ ꯑꯃꯨꯛ ꯊꯣꯡꯒꯥꯟꯗ ꯊꯥꯗꯣꯛꯄꯅꯤ ꯊꯣꯡꯒꯥꯟꯗ ꯊꯥꯗꯣꯛꯄꯗꯨꯗꯤ ꯑꯩ ꯎꯠꯂꯛꯀꯦꯕꯀꯣ ꯃꯅꯤꯡꯗꯨꯗꯤ ꯐꯠꯇꯦ ꯌꯥꯏ ꯈꯪꯗꯦ ꯑꯗꯣ ꯎꯠꯂꯛꯀꯦ ꯊꯥꯗꯣꯛꯏ ꯃꯐꯝꯁꯦ ꯁꯦꯞ ꯑꯃ ꯏꯆꯥ ꯆꯥꯗꯦꯅꯦ ꯅꯨꯡꯁꯤꯠꯅ ꯌꯥꯗ꯭ꯔꯕ ꯑꯣꯂꯥꯡ ꯊꯥ ꯆꯪꯉꯃꯤꯅ ꯌꯥꯝ ꯁꯥꯏꯌꯦ ꯆꯟꯗꯣꯟꯒꯁꯨ ꯈꯥꯏꯕ ꯑꯃꯨꯛ ꯀꯣꯛꯈ꯭ꯔꯦ ꯊꯥꯗꯣꯛꯏ ꯑꯩ ꯆꯪꯉꯒ ꯆꯥꯛ ꯆꯥꯎꯔꯅꯤ ꯂꯣꯏꯔꯦ ꯁꯖꯤꯕꯨꯒꯤ ꯃꯊꯦꯜꯅꯦꯅ ꯄꯨꯈꯝ ꯑꯄꯥꯛꯄꯗ ꯏꯁ ꯃꯊꯦꯜ ꯄꯨꯝꯅꯃꯛ ꯀꯣꯏꯁꯜꯂ ꯆꯥꯏ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯌꯦꯡꯉꯨ ꯂꯣꯏꯅ ꯑꯄꯥꯛꯄꯗꯅꯦ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯇꯥꯆꯧꯒꯁꯦ ꯅꯪ                                                                                                                 ꯇꯥꯆꯧ ꯃꯊꯦꯜ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯁꯖꯤꯕꯨꯒꯤ
ꯐꯖꯅ ꯍꯥꯏꯔꯛꯑꯦ ꯏꯔꯥꯡꯒ ꯇꯧꯔꯛꯀꯅꯨ ꯍꯥꯎꯋꯤ ꯍꯥꯎꯋꯤ ꯊꯣꯡꯗ ꯂꯩꯈꯣꯝ ꯇꯣꯠꯄ ꯑꯩ ꯎꯔꯦ ꯑꯥ ꯈꯣꯡꯗ ꯅꯠꯇꯦ ꯊꯣꯡꯗ ꯍꯥꯏꯕ ꯊꯣꯡꯗ ꯑꯩꯈꯣꯏ ꯃꯃꯥꯗꯤ ꯃꯃꯥ ꯍꯥꯎꯕ꯭ꯔꯥ ꯑꯣꯟꯊꯣꯛꯅ ꯍꯥꯎꯋꯦ ꯏꯃꯥ ꯄꯣꯛꯉꯩ ꯆꯥꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯈꯣꯏꯗꯕꯁꯨ ꯆꯥꯏ ꯑꯗꯣ ꯃꯌꯥꯝ ꯆꯥꯛ ꯇꯣꯛꯂꯛꯄꯒꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯅꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯄꯣꯊꯥꯔꯒ ꯍꯣꯔꯦꯟ ꯌꯦꯡꯒꯨꯝ ꯇꯟ ꯍꯧꯕꯒꯤ ꯑꯃꯨꯛ ꯈꯔ ꯉꯟꯅ ꯀꯩꯅꯣ ꯇꯧꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯍꯜꯂꯒꯦ ꯁꯨꯝ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯇꯥꯅ ꯅꯣꯡ ꯂꯥꯡꯕꯅ ꯂꯣꯏꯔꯦ ꯑꯗꯨꯅ ꯑꯩ ꯉꯥꯏꯍꯥꯛ ꯀꯛꯄꯤ ꯂꯤꯠꯂꯒ ꯍꯤꯞꯈꯤꯒꯦ ꯉꯥꯏꯍꯥꯛꯇꯪ ꯔꯤꯂꯦꯛꯁ ꯇꯧꯈꯤꯒꯦ ꯆꯟꯗꯟꯁꯤꯁꯨ ꯈꯥꯏꯕ ꯃꯨꯠꯈ꯭ꯔꯦ ꯑꯗꯨꯗꯤ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯃꯌꯥꯝ ꯅꯨꯡꯊꯤꯟ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯍꯧꯖꯤꯛ ꯇꯟ ꯇꯣꯠꯄ ꯍꯧꯔꯦ ꯇꯟꯁꯦ ꯌꯥꯝꯅꯕꯨꯗꯤ ꯍꯧꯔꯣꯏꯕꯀꯣ ꯌꯦꯟꯅꯕꯩ ꯈꯔ ꯑꯗꯩ ꯌꯨꯝꯒꯤ ꯈꯔ ꯆꯥꯅꯕ ꯍꯥꯏꯗꯤ ꯍꯧꯖꯤꯜꯂꯒ ꯊꯝꯐꯝꯗꯣ ꯃꯑꯣꯡ ꯆꯥꯗꯦꯕ ꯑꯗꯨꯅ ꯆꯥꯅꯤꯡꯕ ꯃꯇꯝꯗ ꯁꯨꯝ ꯍꯧꯔꯒ ꯃꯤ ꯍꯥꯏꯗꯤ ꯄꯤꯖꯅꯤꯡꯉꯁꯨꯅꯦ ꯍꯧꯔ ꯁꯨꯝ ꯄꯤꯖꯔꯅꯤꯅ ꯆꯤꯅꯤ ꯑꯉꯥꯡꯕꯅ ꯇꯧꯔꯤꯅꯦ ꯃꯌꯥꯝ ꯆꯤꯅꯤ ꯑꯉꯥꯡꯕꯅ ꯍꯥꯞꯄꯒ ꯇ꯭ꯔꯥꯏ ꯇꯧꯒꯦꯅ ꯑꯗꯨꯒꯒꯤꯗꯤ ꯃꯊꯪ ꯑꯩ ꯌꯦꯡꯍꯜꯂꯛꯑꯒꯦ ꯖꯤꯕꯤꯗꯨꯁꯨ ꯑꯩ ꯍꯧꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤꯕꯀꯣ ꯁꯤ ꯇꯟꯁꯦ ꯍꯥꯟꯅ ꯐꯖꯅ ꯇꯣꯠꯈꯤꯒꯦ ꯉꯥꯏꯍꯥꯛ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯉꯥꯏꯍꯥꯛ ꯊꯝꯕꯤꯔꯅꯤ ꯑꯗꯨꯒ ꯁꯤ ꯃꯈꯨꯝ ꯀꯨꯞꯄꯤꯉꯩꯗ ꯑꯩ ꯉꯁꯥꯏꯒꯤ ꯖꯨꯕꯤꯗꯣ ꯉꯧꯈꯤꯒꯦ ꯌꯦꯡꯃꯤꯟꯅꯁꯤ ꯖꯨꯕꯤ ꯍꯧꯖꯤꯛ ꯉꯧꯗꯣꯏꯅꯤ ꯈꯥꯡ ꯁꯥꯔꯤꯉꯩꯗ ꯁꯤꯁꯦ ꯖꯥꯝꯅꯦꯕꯀꯣ ꯆꯥꯛꯍꯧꯒꯤ ꯖꯥꯝꯗꯣ ꯑꯗꯨꯒ ꯑꯩꯅ ꯁꯪꯒꯣꯝ ꯑꯦꯗ ꯇꯧꯔꯒ ꯃꯤꯛꯁ ꯇꯧꯔꯒ ꯊꯝꯃꯤꯅꯦ ꯉꯧꯕꯗꯣ ꯍꯣꯔꯦꯟ ꯍꯥꯞꯇꯣꯏꯅꯦ ꯈꯥꯡ ꯁꯥꯔꯦ ꯑꯩꯅ ꯘꯤꯁꯦ ꯆꯥꯃꯁ ꯑꯃ ꯂꯧꯔꯒ ꯍꯥꯞꯄꯤꯔꯅꯤ ꯌꯥꯝ ꯇꯧꯔꯣꯏ ꯉꯧꯕꯤꯔꯅꯤ ꯄꯨꯔꯥ ꯈꯇꯪ ꯒꯣꯜꯗꯦꯟ ꯑꯣꯏꯔꯛꯐꯕ ꯑꯣꯀꯦ ꯆꯤꯅꯤ ꯆꯥꯃꯁ ꯑꯅꯤꯈꯛ ꯍꯥꯞꯄꯁꯤ ꯑꯗꯨ ꯍꯥꯞꯇꯦ ꯑꯗꯨꯗꯒꯤ ꯉꯧꯔꯁꯤ ꯁꯤꯅ ꯃꯌꯥꯝ ꯑꯩꯒꯤ ꯏꯁꯇꯥꯏꯜꯗꯅꯤꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯈꯪꯖꯕ ꯈꯔ ꯏꯁꯇꯥꯏꯜꯗꯨꯒ ꯇꯧꯖꯕꯅꯤ ꯃꯌꯥꯝ ꯈꯇꯪ ꯉꯥꯡꯁꯤꯜꯂꯛꯑꯦꯀꯣ ꯑꯗꯨꯑꯣꯏꯗꯤ ꯉꯁꯥꯏꯒꯤ ꯑꯁꯤꯒꯤ ꯖꯥꯝꯒ ꯁꯪꯒꯣꯝꯒꯁꯦ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯑꯦꯗ ꯇꯧꯕꯤꯔꯅꯤ ꯐꯖꯅ ꯉꯧꯕꯤꯔꯅꯤ ꯑꯃꯈꯛ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯂꯩꯗꯔꯅꯦ ꯑꯣꯠꯄ ꯈꯥꯕꯩꯅ ꯀꯟꯅ ꯑꯣꯠꯄ ꯒꯣꯜꯗꯦꯟ ꯃꯆꯨ ꯀꯥꯗ꯭ꯔꯤꯉꯩ ꯑꯣꯠꯄꯤꯕ ꯈꯔ ꯀꯥꯖꯔꯛꯑꯕ ꯋꯥꯔꯤꯗꯣ ꯁꯤꯝꯄꯜꯗ ꯑꯩꯅ ꯈꯔ ꯈꯪꯖꯕꯗꯣ ꯑꯗꯨꯝ ꯇꯧꯖꯔꯕꯅꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯏꯪꯍꯟꯕꯤꯔꯦ ꯑꯗꯨꯒ ꯑꯁꯤꯁꯦ ꯑꯩꯈꯣꯏ ꯃꯃꯥꯅ ꯃꯦꯂꯥꯗꯒꯤ ꯂꯧꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯤꯒ ꯇ꯭ꯔꯥꯏ ꯇꯧꯗꯣꯏꯅꯤ ꯂꯣꯏꯔꯦ ꯖꯨꯕꯤ ꯇꯟ ꯁꯥ ꯂꯣꯏꯔꯦ ꯆꯥꯎꯔꯦ ꯌꯥꯅꯤ ꯃꯌꯥꯝ ꯁꯥꯕ ꯂꯣꯏꯔꯦ ꯑꯗꯣ ꯃꯃꯥ ꯀꯟꯅ ꯆꯦꯡꯗꯟ ꯁꯥꯔꯤꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯕꯣꯔꯥꯒꯤ ꯁꯦꯝꯃꯝꯃꯤꯅꯦ ꯂꯐꯨ ꯊꯔꯣꯒ ꯖꯦꯅꯝꯒ ꯇꯧꯔꯒ ꯍꯧꯔꯅꯤ ꯅꯨꯡꯁꯤꯕꯩꯅꯤꯅꯦ ꯅꯪ ꯌꯥꯎꯍꯜꯂꯤꯗꯣ ꯐꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯃꯥ ꯁꯥꯎꯏ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯇꯟ ꯍꯧꯒꯠꯂꯒꯦ ꯀꯠꯅꯕ ꯅꯨꯡꯊꯤꯟꯒꯤ ꯇꯟ ꯕꯣꯔꯥ ꯀꯟꯅ ꯍꯧꯔꯤ ꯊꯦꯡꯉꯤ ꯌꯥꯝꯅ ꯃꯌꯥꯝꯁꯦ ꯍꯣꯠꯅꯔꯛꯄꯗ ꯑꯗꯨꯝ ꯂꯥꯏ ꯈꯨꯔꯨꯝꯒꯦ ꯂꯥꯛꯄ ꯂꯩꯁꯥꯕꯤ ꯑꯃ ꯂꯥꯏ ꯈꯨꯔꯨꯝ ꯂꯩꯔꯝꯃꯤꯁꯤ ꯌꯦꯡꯉꯨ ꯊꯦꯡꯉꯦ ꯁꯤꯂꯤꯟꯗꯔꯁꯨ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯃꯩꯗ ꯑꯗ ꯍꯧꯖꯤꯛ ꯌꯦꯟꯕꯒꯤ ꯀꯅꯥ ꯄꯤꯔꯛꯏꯅꯣ ꯈꯪꯗꯦ ꯇꯦꯕꯜꯁꯤꯃ ꯄꯤꯛ ꯊꯜꯂꯝꯃꯤꯅꯦ ꯑꯩ ꯍꯧꯖꯤꯛ ꯌꯦꯜꯂꯨꯒꯦ ꯇꯧꯔꯤ ꯔꯥꯡꯗ ꯂꯣꯏ ꯍꯥꯞꯄꯒ ꯃꯌꯥꯝ ꯄꯣꯠꯁꯦ ꯂꯥꯛꯄꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯕꯥꯏꯁꯅꯥꯄꯨꯔꯁꯦ ꯍꯣꯡꯗꯣꯔꯛꯑꯦꯅ ꯃꯣꯏ ꯃꯅꯤꯡꯗ ꯁꯤꯒꯅꯦ ꯂꯥꯏ ꯄꯨꯖꯥ ꯂꯥꯠꯇꯣꯏꯅꯦ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯆꯩꯇ꯭ꯔꯒꯤ ꯄꯨꯖꯥꯅꯤ ꯍꯌꯦꯡꯗꯒꯤ ꯍꯧꯗꯣꯏꯅꯤ ꯌꯥꯝ ꯊꯥꯞꯅ ꯆꯦꯜꯂꯛꯏꯅꯣ ꯀꯔꯤ ꯃꯥꯏ ꯕꯣꯔꯥꯁꯦ ꯏꯀꯥꯏꯖꯈ꯭ꯔꯖꯥꯠꯅꯤ ꯕꯣꯔꯥꯁꯦ ꯃꯨꯁꯤꯟ ꯃꯨꯏꯌꯦ ꯀꯔꯤꯗ ꯍꯧꯔꯒꯦ ꯅꯪꯕꯨ ꯅꯪ ꯀꯥꯃꯟ ꯇꯧꯏꯅꯤꯅꯦ ꯈꯪꯗꯦ ꯃꯇꯣꯟꯇ ꯍꯣꯠꯅꯕꯗ ꯃꯀꯣꯛ ꯁꯥꯔꯕꯅꯤ ꯐꯩ ꯑꯃ ꯍꯥꯞꯄꯣ ꯕꯣꯔꯥꯅ ꯍꯣꯏꯅꯦ ꯍꯥꯎꯗꯤ ꯍꯥꯎꯕꯅꯤ ꯍꯥꯏꯌꯣ ꯃꯇꯨꯅ ꯇꯧꯕꯅꯤꯅ ꯍꯥꯎꯇꯦ ꯍꯥꯏꯔꯗꯤ ꯀꯗꯥꯏ ꯐꯔꯦ ꯐꯔꯦ ꯃꯤ ꯍꯥꯎꯔꯦ ꯍꯥꯏꯁꯤꯗꯤ ꯄꯣꯠꯁꯦ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯍꯩꯔꯨꯛ ꯇꯟ ꯆꯥꯔꯤ
ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯖꯤꯕꯨ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯍꯌꯦꯡ ꯑꯃꯨꯛ ꯆꯩꯔꯥꯎ ꯆꯤꯡ ꯀꯥꯗꯣꯏꯅꯤ ꯑꯗꯨꯒꯤ ꯑꯃꯨꯛ ꯊꯧꯔꯥꯡ ꯇꯧꯒꯦ ꯃꯊꯪ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯍꯥꯞꯄꯛꯑꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯨꯡꯉꯥꯏꯕꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯍꯣꯏ ꯃꯒ꯭ꯔꯥ ꯑꯗꯨꯝ ꯌꯥꯎꯗꯔꯦ ꯕꯥꯏ ꯕꯥꯏ ꯑꯩꯈꯣꯏ ꯕꯣꯛꯁꯨ ꯌꯥꯎꯕ